ꯑꯩꯉꯣꯟꯗ ꯃꯌꯥꯝꯅ ꯊꯝꯕꯤꯔꯤꯕ ꯊꯥꯖꯕꯗꯣ ꯑꯩꯗꯤ ꯃꯥꯡꯍꯟꯖꯔꯣꯏ ꯑꯩ ꯁꯨꯡꯃꯥꯡ ꯃꯥꯡꯍꯜꯂꯣꯏ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯃꯦꯗꯤꯌꯥ ꯑꯃꯠꯇꯗ ꯐꯣꯡꯗꯣꯛꯇꯕ ꯋꯥꯐꯝ ꯑꯃꯈꯛ ꯑꯩ ꯖꯦꯝꯁ ꯉꯁꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯑꯩ ꯑꯝꯇꯪ ꯐꯣꯡꯗꯣꯛꯆꯔꯝꯒꯦꯕꯀꯣ ꯍꯥꯏꯕꯤꯌꯨ ꯑꯩꯉꯣꯟꯗ ꯄꯣꯂꯤꯇꯤꯛꯁ ꯇꯧꯁꯤ ꯍꯥꯏꯅ ꯂꯥꯛꯑꯦ ꯀꯣ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤꯁꯨ ꯂꯥꯛꯑꯦ ꯀꯣ ꯑꯗꯨꯒ ꯑꯆꯧꯕ ꯃꯤ ꯃꯁꯛ ꯅꯥꯏꯕ ꯃꯤꯁꯨ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯣꯏ ꯄꯥꯔꯇꯤꯗ ꯚꯣꯠ ꯂꯦꯞꯁꯤꯅ ꯍꯥꯏ ꯑꯗꯣ ꯑꯩ ꯍꯥꯏ ꯅꯣꯀ꯭ꯔꯦꯠ ꯇꯧꯔꯒ ꯑꯗꯨꯝ ꯍꯥꯏ ꯑꯩꯁꯤꯅ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏ ꯀꯥꯟꯗ ꯃꯌꯥꯝꯗ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯕꯅ ꯑꯃꯅꯤ ꯑꯗꯣ ꯃꯌꯥꯝꯗ ꯍꯥꯏꯗ ꯌꯥꯗ꯭ꯔꯅ ꯑꯩꯅ ꯍꯥꯏꯌꯦꯕ ꯑꯩꯒꯤ ꯏꯃꯥꯒ ꯕꯕꯥꯒꯗꯣ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯥꯒ ꯕꯕꯥꯒꯗ ꯑꯩ ꯚꯣꯠ ꯂꯦꯞꯀꯦꯁꯦ ꯑꯩ ꯃꯣꯏꯗꯒꯤ ꯊꯧꯖꯥꯜ ꯅꯤꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗꯗꯤ ꯑꯩ ꯄꯣꯂꯤꯇꯤꯛꯁꯁꯤ ꯌꯥꯎꯔꯔꯣꯏꯅ ꯑꯩ ꯍꯥꯏꯗꯣꯛꯑꯦ ꯑꯩ ꯁꯨꯃꯥꯏꯅ ꯍꯥꯏꯗꯣꯛꯑꯦꯕꯀꯣ ꯑꯩꯒꯤ ꯊꯃꯣꯏꯗꯗꯤ ꯀꯃꯥꯏꯅ ꯂꯩ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯕ ꯋꯥꯗꯨꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯊꯝꯖꯗꯣꯏꯁꯦ ꯀꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯉꯁꯤ ꯋꯥꯔꯤꯕ ngasi akhoi na mittagi pi taraga kappiba then aigi manipur se leigadra leirodra khalliba aigi lammina mulliba mayam se masi karai dagi thorak pano hai taragadi akhoi gi lusingba leitabana maram oiragane bako akhoi gi lusingba leitabana maram oiraga akhoi si lana lusingba sina akhoi bu lambi si lana pugi badagi ne bako aduna lana lusing akhoi lana pugi ba lusingba khanba haitaba akhoi se ꯑꯩꯈꯣꯏꯅ ꯁꯣꯏꯍꯟꯕꯅꯦꯕ ꯈ꯭ꯋꯥꯏ ꯃꯔꯨꯗꯤ ꯑꯩꯈꯣꯏꯅ ꯁꯣꯏꯍꯟꯕꯅꯦꯕꯀꯣ ꯑꯩꯅ ꯚꯣꯠ ꯄꯤꯕ ꯍꯩꯇꯕꯗꯒꯤ ꯁꯣꯏꯕꯅꯦꯕꯀꯣ ꯑꯩꯅ ꯚꯣꯠ ꯄꯤꯕꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯚꯣꯠ ꯄꯤꯒꯗꯒꯦ ꯑꯩꯒꯤ ꯂꯨꯆꯤꯡꯕꯁꯦ ꯀꯅꯥ ꯈꯟꯒꯗꯒꯦꯁꯦ ꯃꯁꯤ ꯈꯪꯗꯕꯗꯒꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯂꯨꯄꯥ 2,000 ꯄꯤꯔꯒ 10,000 ꯄꯤꯔꯒ ꯗꯦꯟ ꯑꯩꯒꯤ ꯏꯆꯥ ꯊꯕꯛ ꯍꯥꯞꯄꯛꯑꯒ ꯗꯦꯟ ꯑꯩꯒꯤ ꯌꯨꯝꯒꯤ ꯂꯩꯕꯥꯛ ꯊꯣꯟꯕꯤꯔꯒ ꯌꯨꯝ ꯁꯥꯕꯤꯔꯒ ꯑꯗꯨꯒꯤ ꯃꯤꯗꯨꯗ ꯑꯩꯈꯣꯏꯅ ꯚꯣꯠ ꯄꯤꯔꯒ ꯂꯩꯔꯨꯕꯗꯣ maduna maram orga aigi lusingba puthokpa ngamdabane bako lusingba leitabati nate lusingba thoine bako aduna aigi pandam aigi punsigi pandam aidi masagi lusingba du ai oiroye bako aduga den kamai to gebo ai vote su lepoye bako aduga den mayam sida ko akogi lusingba do karamba lusingba khangadage habadu gine campaign gi leader du ai oige campaign gi leader oige aduga miyam se ai chinglaga amtang di manipuri ma se kalam ge se ai wakal ne na sidang sake